ꯇꯧꯖꯔꯤ ISTV News Bank ꯇꯥꯕꯤ ꯄꯨꯅꯄꯣ ꯇꯥꯔꯅꯣꯛꯁꯔꯦ ꯍꯧꯖꯤꯛ ꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯧꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯈꯪꯍꯟꯅꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ Center for Human Rights Duty-ꯅ ꯍꯣꯠꯅꯒꯗꯧꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯈꯪꯍꯟꯅꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ Center for Human Rights Duty-ꯅ ꯍꯣꯠꯅꯒꯗꯧꯔꯤ UGCꯒꯤ Human Rights Extension Education Program gi saru ama oina Center for Human Rights Studies Manipur University na matang sahi gi January thadagi human rights ki matangda training program ama pak sana sataba horagani haina center asigi coordinator Dr. M Suresh Kumar na ngasi Manipur University da leba center asida pangthokiba pawmi singa unabda phongdokibani malumaka taraduna UGC amadi University asigi vice chancellor gi ayaba lorba matungda khongthang asi lokholakpani training program asida mioi kyana masagi hak phangjanaba hotnaba Sauna Mateng Oregani Hike. Bitiken Rizit flyover gi Uripoklom Tangba Maikaida Karama, Garang Numidang Pung Nipandrom Tabamatanda, Medianda, Tangzin with the Karadu the Tongpa Mu any Sire. Lakidribus singer today, Tagel Kolom Lakaidigi, or Sundar Say Nipunipal Apopa, El Babudon Amade, Kaisam Kanhai, Say Yankai Apopa, Lakidriba Kalasan Kawe. Taudosi Matanga, Infal Police na Kasamalukot Cray, Uripoke with the Lady Bamus in a Pungdropada, Mapamasida, May Mamba Madi, Rot Medianga, Tonga Yamna Nakana Labor Sina, Mamang the Su accident. Tokre, Mapamasida Taliba strip lamp sing Shanghai Festival Loikramatung da Tankidre, Atubumatum the Sargana, Miang Sangrabadi, strip lamp Amadi, Mayagi Mediana sit Loktopi Kongzang, Sangslagani Hike. MSCP dagi Congress ta nauna sanglakiba members singbu Sagolban Block Congress Committee na harau tamna okhi haina media da yaukibadu aranba wafamne Sagolban Block Congress Committee na taramna okhibi thorum pangthokiba lekide hairi Satkiba ahingi pung Ama minute kuntrarum tabumatamda hatada leba Faiza Primary School mea da leba sagangdaba singna asokoba miwemagi yum mai thanana ba honaramle hairi yumgi mamang thangmuda leba u khara mai thanana ba honaramba thawdodubu United Hata Golabatina nuaitaba phongdorle Kaisampat Water Reservoir mea da Sewerage project ki JCB na leba kotpada BSNL gi yamlaba phone line kya tatkre masina maram oiduna Kaisampat waheng bomlekai amadi pauna bazar gi mafum kya da chayol amrom phone line sing yakhro hari bank sing gi di ayamana semjin loikre hari second MR da leba unit Christian church na battalions asida Advent Christmas ki thorum pangthokre battalions asigi commandant Famai Golins yauna pangthoke ba thorum da unit Christian church ki miyo mana phongdorpada battalions asida tuan ba jati kya gi miyo singjor basu amato aina Advent Christmas ki thorum pangthokpa sina nungsi sanabada asobo mateng oiragani haike Kiapau Mafi Welfare Senapatiga Rama Foundation ka khusam daduna December tang 10 da Tafo Fiamai Community Hall da Sengum Thabagi matang da seminar ma pangthokre akang ai kyana wangangke Sri Govindaji Temple Third Amendment Bill laklaban ingthamipam da handoknaba tongan ba mafam singda phamkiba umanglai thawal loop singi mifamna mari leinaba singda khangalakli umanglai thawal loop singi mifam su leptana pangthokegani haina ukalna khangalakli Manipur Amateur Bodybuilder Association amadi Thawal District Amateur Bodybuilder Association sinduna Anirak Suba Pari Sazo haina mingthonba bodybuilder contest ma Thawal Thongkong Public Ground da lalibatang 15 da pangthoknaba semsakre Jiribam Sub Division da Mobile Court pangthoktuna case kuntrarom loisinkhre Mobile Court aduda Committee for National Lok Adalat Jiribam gi Lalkholal Kipgen All Manipur Bar Association Amba amadi All Jiribam Bar Association gi miyana sarugaki Ngarang ayu pung 3 minute tararom taba matamda City Police Station gi manung senba Alu Galida kokta sokpagi dakfam leiba Nan Manipuri ama gyan mangduna lerambadagi City Police ki personnel singna lakholaga Rims Hospital like narba matungda lekhidraba miyodu hauzik phawba masak maming khangmangamdri haina City Police Station khanglakli sahi yangkai manga rongi leng oigidaba miyoyasi fit manga inchitar wangi angauba cream masugi longri maseli angauba half shirt purit namaleli masak maming khangdoknaba Rims ki mokta thamle Samuro Makaleka da leba Social Development Club ki sangda nauna hangba Unique Library ngasi sangakre Library sangaba ki thoromadu da Infal East ki DC Mongjam Joy SDC ki founder member Dr. Haisnam Mangiras Mangang MU ki librarian Thongnawjong Khomdom Singba Miyokana Sargaki Tawanga Mari Lenana SDC ki president Okendro na haikibada Ababa Kunai ma haibasi Ababa Miyoy lereba matamda oithokadabani Lairik pariba kunai du Mangjil thaba kunai ni haina akangai singna Phongdok naba kayasu leiri paramasina Tungi Yumbiral Oigadorba Angang Singbu
Fan bahibasi larik laisuda thawai yohan batangai fade haibasi punamak na ngangnei Manipur gi khunaida larik pabgi hainabi leitabana inkalakliba angang singda larikta thawai yohan bada awaba oigini alaman singbu larik pabgi hainabi lehenduna hawrakliba angang singda matik sablok sing piba ngamanabagi pandamda library asi linkat pani haiki abang waktu hulagadi karena makai di koi apa benda porpengam gadane aduga phabadi pameraga phatabang ata hundana lekai sida jugu thakpa jar chana ba adegi mi thewa mi wangang na ba kanu ta ba wathi warim tokta di ekoi lekai si development porpengam moi maram asi dagi koina lekai si development porpna bagi ekoi unique library ekoi linkat chabani loisilak pada baru bepau amukana pizri mepung khuding makna masagi phambam tukpa hak khanganaba Manipur University gi Center for Human Rights duty na panagadobi hojigi ISTV bepau mata story jere me tabiru singbo amukana khurmari